91.2 Diamond Radio Channel. Hauzik Tavikre Tharonggi Hobada Lebang ni Bisay Amadi Tonga Tongan Bajatina Magi Mapugi Mikai Sakshon Jabagi Session Hauzik Mulan Dokjari Good morning Diamond Ahan Mamaktada Good morning Diamond Thorom Masibu Tabiri Singbu James Segur Jamna Dara Nokjari Ngasigi Thoronggi Hobada Nungtigi Pongliba Pautsegi headlines Amadi Manunggi Bepau Amadi Ngasigi Oina Good morning Diamond da Equigi Leisure number 9077282001 da Call to Birakuna Punging Warol Fondong Nabagit Janga Sigo in a Pizari Hauzilan Tokjari Nungtigi Pongliba Pautsegi Marui Bepau Ngasi November Gitang Kuntra ing Sogli Singani Taratret Sagul Senumit Yai Paraba Punugi Taragani 20 Manubit Asigi Maruiba Pauda Lambida Popam Pam Libasing Atopa Senpam Amai Pakat Jananabagidamak Loan Pinanaba Kanaragani Haina Manipur Minister of Fondokre Framework Agreement ki Chapchaba Kangriba Pauba Kongjang Leptana Sangshin Kigani Haina Hanagi Minister Okram Ibovina Fondokre MPSC Naloba College Principal Khan Bagi Rizal Chanabayaroi Haina Achum na Fondokre More College Bu Mapung Pava Government College Ohenbiu Haina Luching Basing Nasu Fondokre Congress MLA Singda Patabanungda Toklabadi Madugi Daita Government Asinapu Gadaban Haina Gakhangam na Fondokre Luningla Elizabeth Mother Case Prosecution Wahang Chamaga Kuntraga Mari Hangduna accused Ahungi examination Pangtokre Amadi Wangoi Municipal Council Gi Chairperson Gi confidence Bohot Mai Thikre Loinana Film Star Kaiku Lok Sabha Gi Mikhal Damirep Oiragani Hari Kwairambal Kathel Pambi Singh Lambi Gi Popam Pambi Singh Asigidamakta Atopa Senthok Lambi Ama Mahutchinanaba Loan Piba Yabra Haibadu Yingselagani Haina Manipur Gi Chief Minister and Birena Fondokre Ngarang Kwairambal Kathenda Chief General Manager SBI North East Circle Gi Guwahatina Garbage Truck Ama Municipal Corporation da Kushinabagi Thoroma Masu Pangtokre Thoromaduda Chief Guest Oina Saruga Kiba Manipur Gi Chief Minister and Biren Hai Laita Lairana Hingnabagi Damakta Kwairambal Kathel Gi Lambida Popam Pambi Singh Asigidamak Lengak Asina Loan Macha Masa Sing Piduna Masa Masa Gi Yumda Atopa Hingnabagi Lambi Ama Oina Hawan Bayabra Haibadu Yengi Haina Hai Amaromda Lambida Popam Pamjin Bana Miam Gi Chathok Chasinda Apan Bakaya Piriba Amadi Mosil Haliba Singh Asi Police Ka Toina Nungaina da Bakaya Thokliba Sisu Kopangam Lagani Haina Subhana Makataki Mahana Makata Badhai Ngasidi Miam na Khangle Anoba Lengak Asina Togani Haikiba Tabuk Sing Pangto I Haiba Si Hauzik Pangthokliba Sangai Festival Gi Saruk Amo Ina Sangai Gi Pongnafam Wadiba Kaibul Lamjauda Pangthokpana Malem Gi Miam na Sangai Gi Maramda Tijinba Madi Khangnaba Horogli Masina Manipur Gi Ahongba Asida Hanagi Lamda Masibu Lanpam Amugum Uramba Adugi Mami Adu Kokpa Horoktuna Lam Koiba Singi Puning Singsin Bangamlakle Haiba Mahana Makatana Fongdoki Mahana Makatana Mukso Haiching Amasung Tamgi Nungsinabagi Mariasi Hanjana Bahonabada Majority Community Wariba Maitena Kathok Bagi Mathau Tai Haina Sufongdoki Taurumadugi Taurumapu Oina Saruk Yakiba Mahut Minister T.S. Shyam Kumar Haikibada Kwairaman Kathel Siluna Thamna Bahonabada Kathel Pambising at Obadaitale Lenga Kasina Kongtang Aba Paikalabasu Kathel Pambising Namating Pang Drabadi Karisukana Fongloi Aduna Kathel Asilu Nana Thamna Bahonabada Lengak Amadi Miang Puna Honamina Changi Hana Mahana Makatana Fongduki Tharumaduda IMC Gi Mayor L. Lokesor Commissioner Maho Dr. Prem Chief General Manager of SBI Any Circle Gi Loinana Amadi General Manager of Network 2 SBI Any Circle Gi Dikmanu Guptasu Saruk Yaki
कांग्रेस पार्टी की MLA सिंह असे मिखल ममांग अमसुंग मतुंग दा तोंगान तोंगान बमाई कई कया दगी किहन खंगहन बकया लेरिबनी मखोई की सिक्योरिटी मसिंग हंथहन बसिना फत्तनुंगदा थोरक मतमदा मदुगी दायित्व अदु BJP की लुचिंग मसुंगसिनब लेंगा असिना दायित्व पुगदबनी हाइना हानगी डिप्यूटी चीफ मिनिस्टर गायखांगमना फोंदोखरे ngarang wabagai lamkhai bazar da wabagai block congress committee na sinduna pangthokpa nongmogi oiba wakat mifam amada saruga kiba gaithangam na hai hanak sangai festival gi mangoina na opposition gi MLA singdigi sifai kokhat ki ahan bedadi sangai festival gi sifai konadabagi oiramba yai haina khanki adubu makha tarakpada BJP gi MLA singidi kokhatpa aduda yauramdre loinana mahana makha tan hai लेंगाक असिना opposition ruling खाइबा मोंग चथरगिबा असि तोहनिंगदि BJP की ओइना पीबा याबा गापिगनी पीबा यादबा खंगना मकोइगी थबक अदु चेनबा मी फावबा security पिसनबा अदुगा opposition congress की MLA सिंगदगिना लोकथोकपा हाइबसि तोहनिंगदि security लोकथोकपा नत्रगा हापचनबा हाइबगी थबक असि security assessment committee हाइदुना CID army intelligence amadi CRPF BSF na singba kaya gi mahut yauba committee amadagi maruk chumba report ama kauruba matungda mioi adugi mathakta leriba threat adu yenglaga security pigadabani handak tawriba mong asidi sungyeng yengdana manipur ki chief minister na mahaki maral gumna tawningbada tawbasi yaningdi haiki mamang congress na party asna sasan parapko matamda opposition amasung ruling khaidana thabak tawkhide tungmang yenglaga sasan tawki adubu hauzik sasan tawriba asidi ngahak ki ninglakpa mong aduda thabak tawdaba asi sumgani loinana center da sasan pariba prime minister Narendra Modi gi lengak asigumna manipur da sasan tawriba N Biren luching basung sinaba government asisu ningak pada tawning ba pangtau da tawba tawduna dumag leri achum makhongthang haibasi masinate hauzik manipur da sasan tawriba government asigi chief minister na ching da chatpa khudingi hana khannaba tawduna miyam harawnabani haiduna panglaw da lawtholi handakta maw do pangthokiba Cherry Blossom Festival adubushu state ki thakta pangthokpa festival ama oina sahi khudingi sangai festival manungda pangthoklagani haina lawtoli chief minister na mapam khudimakta achatpa khudingi asigumba panglaw do lawthoklabadi lamdam asidi kumai haraugi oiba festival ama oiribani loinana punamak asai state ki festival ohenba yagadoribra haiba wafam hanglagli mahangna hai makhadana BJP na luchingba government asina malemgi press ki numita media signal loriba thodang kaya thagatuna phongdokpa hek mathangi numitna BJP na manipur gi masak naiba pauksi ama miya mangda mai thadoki ngarang nahan chief minister na so press ta loriba thodang thagat laga wafam kaya phongdorokpa pauksi amasung electronic media da thengnari haying sida karamba pauksi amuk mai tharakadoribano haibasi jingnadaba ngamde haina phongdoki India government amasung NSN IM ani gi marakta sahi thongnakiba framework agreement asigi matangda chapchaba khangdriba phawba hauji Congress party na sangsiliba khongjang ase handokloi haina hanagi chief minister amasung opposition gi luchingba o ibovina phongdokre framework agreement asida kari yaurubagi haiba miyam da khangalu haiba demand tawduna Congress party block ki thakta satharbo wakat mifamgi saruk ama oina ngarang wabagai block Congress committee na sinduna wabagai lamkhai bazar da pangthokwa wakat mifam amada wangang ladun o ibovina hai demand ama tawba haiba se leba kudimakta tawna bangaktani adubu madugi waroisin purukna bahona bada atoppa yana cherol khoyek pinaba tarabadi stakeholders singi tanaba haiba se masana tabani NSN IM gi issue ase loisina na bahona bada Congress party na center da sasan tawringe gi matamda interculator da center na kari government sing tanaduna state ki government ga tanaduna afafata khanabagi khudong chaba piram bangaktani aduba hojikti interculator RN Rabidi NSN IM gi issue asi waroishin purukpa matamda sauna shohan bayai haina panariba state singi chief minister unadravadi lairaduna maduda kari yauribagi haiba wafam phawba phongdo haiba yadana lei center na sasan tawriba BJP gi luchingba NDA government awang no poke state singi marakta divide and rule gi policy sanaba si Congress na sunga yabangamloi Congress party na rajniti ki khudong chaba launanabagi damak wakat mifam pangthokpa nati framework agreement ta kari yauribagi haibadu khanghalu haibagi damak manipur gi apun masaktam amadi miyam gi interest kananabagi damak ta chathabani Congress party na kaidongning dasu state asigi integrity sokpa
wa yarokpa matamda compromise tawroi ngarang gi wakan mifam adu kanagumba amatagi mayokta nati masidi manipur gi interest kananabagi damak pangthokpa wakat mifam ni haigi Congress Party na sangsilaliba khongjang ase framework agreement gi chapchaba khanglaba matungda handokani madu natriba phawba handokpagi wafam amata leiti haina mahana makata ke parliamentary committee na kari wari interculator RN Rabi da hangwada hauzik negotiation sathari hauzik hekta waroshin porukpagi mamiri ude haragaso Christmas natraga anova chahi gi khudol oina pirok loi haininga leiti haina okrami bowina phongdoki MPSC ne loba college principal khanbagi result chanaba yaro hana asumna phongdokre Thasigi kunmari da lauthokiba MPSC na loba college principal khanbagi result adu chanaba yaroi haina all tribal union Manipur asumna phongdole hiramasiga mari leinana ngarang adim jati campus ta leiba achumge office ta pangthokiba pau amagi mifamgi lup asigi education secretary Kakai Singh Sitna hai Haurukpadagi MPSC asi thabak thorom khudimakta niyam chumna tawba amata leitre controversy kyarak pikthale MPSC da thabak toriba sing matik chadre maram asina MPSC asi mutkhro haina phongdorogli Andakta college principal longna nubagi damakta MPSC na lawba changyang parikha gi result mai paklaba mioi taraga marigi manungda tribal ama fawa yaruktaba FC laibak thibani State asina tribal bu reservation policy bu ikai khumna dabani haina phongdoli maramaduna haidok liba result asi chanabi yaroi amok hanna requirement pangtok kadabani Manipur gilam khaida leiriba amatanga iraba more college asibu Manipur sarkar na kanma miyeng changdona thuba matamna mapung bhabalenga ki makha daleba college ama ohen biu haina more da leiba mioi kanglup sing gilu chingba singna ngarang phongdokre Tenopal district ki manung chana leiba amakhakta ngairaba more college asi Tenopal da leiriba mahiroi punamaki khwaidagi chawba thajaba thamliba mahiloi sangamani college asi leitringai da Tenopal da leiba mahiroi khudima class 10 pass torba matungda makatana more dagi Imphal da leiba college singda mahi tamba thanarami maduda mahi tamba thamba ngamdaba mahiroi kaya makatana mahi tamba ngamkhidaba kaya masu yaukidaba nati Housing Moreda More College Lerakpadagi Tenopal District ki manungda leiriba mahiroi sing yauna more gi mahiroi kaya chauna khudong chaba piribani adubu college asing asisu mapung phawalenga ki makhada leiba college amadi oidri maramasina ngasi gi anoba lenga asina BJP gi sarkar asina more college bu mapung phawa lenga ki mahiloi sangama ohen biu haina more da leiba community punamaki mihut sindona maitei council more gi president M Thoiba Hill Tribal Council Moregi Secretary Mangmilian Singson Manipuri Muslim Council Moregi President MD Hussain Namasung All Community Development Organization Moregi Secretary RK Lokendrona More Daleba Press ki agent singi kuthangda phondorogi Makhatana luchingba singaduna phongdorokpada More College dagi haukiba mahiroi kaya Manipur gilenga ki makhada thabak tawba yaukre amasung Manipur gi wangmada India ki state kaya da suthabok tongnari maramasina Manipur gi lengangna Myanmar leibak ka thangnariba border gi amatta ngairaba More College ase athubu matamna mapung bhava sarkar gi college ama haibadu ohen biu haina phongdoroli Wangoi Municipal Council gi chairperson confidence vote tamai thikre Punna Councillor Mapal Leiba Wangoi Municipal Council ki chairperson Khaidem Mema Devi gi mathakta thajadabagi motion thangalakpur gi matung ina ngarang masigi secret ballot season aduna vote longnabada mai thikre hari no confidence motion gi special meeting ama ngarang ayupung 13 tarakpada Imphal West ki Deputy Commissioner Court ki room da DC masana preside toduna pangthoki Chairperson case Mema Devi bu thajadabagi motion aduda council asigi ward member manga taruk amasung mapan gi councillor sing Oriba L Babita Devi TS Inauton Devi amasung Priyobata Singh na move torkibne hari motion asigi matang da secretary ballot ngapigani secretary ballot season aduna vote longnabada motion move torliba sing mai kaida vote manga phangduna mai pakhibrigi chairperson asi mai thiobne hari
मियामना काइकू हारगा खंगनावा लमदम मसिगी सकनायरबा सिने आर्टिस्ट राजकुमार सोमेंद्रो लागिबा लोक सभा मिखलदा इनर मणिपुर पार्लियामेंट्री कॉन्स्टिट्यूशन दा सोइदना मिरेप ओइरगनि हाइरि Karang nungtil pause asida phongdorokpada wafam asi hojik chathariba Sangai Festival 2017 gi mari leinana Manipur State Film Development Society gi auditorium da pangthokpa International Film Festival ga mari leinana artist singi interface program da sumayam na hangnarakpadagi phongdokre haiba wafam su thamlagli adumapu pause sina kariguma political party da karamada mire poigadagi haibadu hangkibigi wahangdi Hauzingmakidi political party da lauthok sakiroi haina mana makhataki RK Somendro Elias Kaiku masagi chahi ni phuguni thoi shure thangmaiban maisnam lekaidigi RK Modushanagi machanumpani Haukiba chahi 2003 November da Imphal gi kwa kaithal da level Little Flower School da tamlibi piklibi mahiroi baby Luningla Elizabeth Puren sam gi demok farga hat kibagi case ta court na sathargliba trial da masigi aroiba saruk yauselakpaga loinana accused examination pangthoktuna masigi argument hearing zathanabagi matam amuk lepkhre hairi International Sumang Lila Festival su loisin kre hojik chathariba ngasi loisin gadoriba Manipur Sangai Festival 2017 gi manung jana Manipur Sumang Lila Council gi Tourism Department gi miyam khada pangthokiba International Sumang Lila Festival ngarang loisin kre Imphal gi hafta kangjabung da leiba iboyama Sumang Lila Sanglen da tha asigi kunithoi digi chatharakiba Sumang Lila Festival asida tongan tongan ba Sumang Lila lup nipana suruga ki Namit khuding lila amam utpaga loirga theater director amade arts kilam na khang hairaba mioi sing yauna khana nei na basu pangthoki theater director KSIS Jogindrona khana nei na ba adugi moderator oiki festival asigi aroi banumita iramda Manipur Artists Association imagi huranbi nungsibi mington masumang lila miyam na kudol tamki Haukiba tang kun gani thoi dagi Sangai Artists Association gi nungsirbi abem tang kul humdoi da Mami Artists Association gi thajagi mangal tang kun mari da Naharul Khongthang Artists Association gi tongthin nganbi tang kun ga manga da Peacemaker Artists Association gi Manipuri English tang kun taruk da Sanare Pakna Som Artist gi ahingi likla tang kun ga tareta nongin Sumang Lila Kumhai Artists Association gi nachado ichani Tang kun gani panda lamjingba Artist Association gi poloida saihau loinena ngarang tang kun gama panda iram da Manipur Artist Association gi huranbi nungsibi hariba sumang kumai singasi International Sumang Lila Festival da sarung yakibani Pausi makha tarakpada MPSC na niyam gi wangmada yelhomi na taba ama college ki principal oina khanjalam le haina case na phungdorugli Sarkar gi college singda principal gi fam kun manga mention na bagi damakta Manipur Public Service Commission MPSC na sathakiba process ki matungina recommend to guba singi manungda niyam gi wangmada yelhomi na taba yauram le haina Kanglei Park Student Association KSA na phungdorugli KSA के सेक्रेटरी जनरल सेराम हेमजितना ngarang thadorok pachirol manhai sarkar ge college principal sing kun manga long nanabagi fam gi damakta MPSC na chaliba sahi asigi July kun ga mathoida notification na mathoki notification adu da piri batangai phadaba sing adu gi matang da yaning da bafongdolu da MPSC gi phajaba masak adu thihalle amasung miyam na thamlamba thajaba du manghale haina lowi thokliba notification adu gi matung ina candidate singi eligibility trial da Point number ahum da mayek sing na haribadi candidate sing adugi guardian natraga mama mapa adu Manipur gi permanent residence oigadabani loinana candidate masamaksu oigadabani adubu chaliba tha asigi kungamari da interview amagi fal lauthokpada serial number 5 te yauriba West Bengal dagi laklaga housing na pauna bazar da bara da leiriba Dr. Gopal Chandra ba kauba non local ase yaurak le hari MPSC na semjaba eligibility trial da criteria sudrabasu West Bengal gi
Haura district tagi laklaga Imphal gi Pauna Bazar da Bharada leiriba Dr. Gopal Chandra Masabu mahaki permanent address ase West Bengal ni haijaraba sumatau karamna form thajanba du yahan kibanu loinana wafam asida angakpa amani haina makhatana phongdoli maram asina thong asi yamna chauna loktunaraga chathakibra haibagi chingnaba leitaba natte hairi jerol asina makhatana hai Dr. Gopal Bag Sarkar ki college ke principal oina khanbada yaurokpasi yelongmi miyamgi kholawbu ikai khumnadabani haina sulawi masing yamjadraba kanglai yelongmi singbu mapanagi changselakpa mitop singna laksilaktuna sinpham kayada mulakliba sida yelongmi singina hiram khudimakta awaba chitheng phangba horoklaba matamda mitop singi makhutagi kannaba honari gi cherak asida asiguma posama mok pahelakpa haibasi kesene yaba ngamlo maramasina MPSC na Mari Lenabo Authority na Dr. Gopal Chandra bo principal Khangi Badu Chanaba Yaroi Kodaktagi Kaktat Kadabani Karigumba Chanahan Bathuklabadi Yelongmi Miyamgi Apamagi Mayokta Tabak Tawagi the Mak Chapchana Tingnagani Madudagi Torokpa Pafata Daitaponamak MPSC Amasong Manipur Sarkana Pogodabani Haina Jirolashina Makhatana Fungdogli Loksi Pata Usek Panaba Taklam Balang Tara Marirom Lokut Krehari Rains Forest Officer Kaksing Naure Munan Maintain Luching Bakangbu Amana Loksipat area da Sakhang Dabasingna Lamgi Usek Panaba Taklam Balang Tara Gamari Lokut Krehari RFO Kaksing Munal Maintain a Fongdoro Kibadadi Lam Lana Pairak Payauna Lamlaki South Section Kananabasang Silava Kongjang Amagi Manung Chana Wildlife Warden Thawal Waikhom Ramachandra Deputy Range Officer Palengi Salaudin Forest Management Volunteer S Ningthem Amadi Atai Staff Sing Pulaga Kaksing Amasung Thawal ki District Tainafam Oriba Loksipat area da Ngarang Ayuk Angan Badgi Hongna Drive Sathaki Maduda Pat Asida Uchek Phanaba Lang Kaya Thaktuna Leramadi Lang Taramari Lokhatki Adubu Lang Adu Thakliba Miyu Sing di Phabangam Hodre Hai Ising Namaram Oiduna Sangshinbam Ngamdaba Mafam Sing the Sulang Kaya Thaklam Gani Haibagi Tajaba Hosik Sulaidi Asigumba Asi Tawiganu Haina Mamang the Kayara Khan Kangan Kravani Haiduna Lamsang Lana Pairak Libo Sexing Asikan Minasi Makoi Bungak Senbada Miam Ponamona Taudang Lominasi Haina Sumakatana Fundoki Sathakiba Drive Aduda Lang Thaklam Miyo Sing Adu Phabangam Hodruga Sumatong Tarakpadadi Lang Thakliba Mafam Adu Natraga Labuk adugi mapu sing da tainaragani hai maramdi lau mapu aduna mahaki lau da lang thakliba adu kanano haibadu thigatpada loinana matung abuk hana tawdana ba section thorang longna bagi damaktani uche kanaba haibasi uche kan ba haisa koi punama ki thodang ni kan honamina si hana sumhang na makhatana phungdoki Manipur ke Haz Jahaz Tongmugi Mafam Haz Ingsok Lisingani Tarani Pandagi Hauna Kolkata da Oiragani Hairi Masigi Matangda Elected Muslim Luchingba Singh Muslim Social Organization gi Luchingba Amasung Manipur State Haz Committee gi Member Singh Amasung Manipur Muslim gi Scholar Singh gi Apunba Mifam Mama Hokiba Nomajing Numita Pangthokna Manipur gi Haz Yatri Singh gi Jahaz Tongpham Khanbagi Matangda Kupna Khananainaki Khanakibatuda Mahai Oina Aeroplane Bara Amasung Kodong Chaba Masung Hena Sapagadaba Pibum Kya Yenglaga Haz Ingsok Lisingani Tarani Pandagi Yatrik Singna Jahaz Tongnabagi Mafam Su Kolkatagi Oiba Haini Yanaki Hairi Manipur State Haz Committee gi Executive Officer Salaudin Khan Thadorok Pacherolaman Hai Haz Inglisingani Tarani Panda Yatrik Oining Basingna Jahaz Tongpam Oinaba Kolkata Oina Akhanaba Piriba Application Form Mamal Yaudana Haz State Haz Committee Office Tagi Laurabi Yaragani Hari Natraga Masigi website Tagi download Tobashu Yagani Mensilaba Form Adu Matang Tha December Gi Taret Phawgi Manungda Pisilakadabani Haina Sucherola Sina Hairi Hauzik sanabagi paugda Indian Eros na Chennai City FC bo Panjil Ahum Shinoda Maithiba pikre
Commonwealth Games 2018 gi nupa gi hockey gi ahan ba match ta India na Pakistan ga lamba taunaragani. Gold medal nipu lobo ngambagi thajaba leitrabadi India na Olympic Games su yumbu oirodobani haina Avinav Bindri na phongdokre. Medal nipu lobong amagi khudong chaba leirabadi Olympic Games ki yumbu oibagi thabak paikhat kadabani natrabadi kanade haina Beijing Olympic Games to gold medal fanglakpa ngamkraba shooter Avinav Bindrana phongdokre. Taramathoi suba Manipur Polo International India Team B Manipur na winner oikre. Ahum Suba International Invitation Kang Tournament 2017 India M na manupa madin pi animaki winner oikre. Taranithoi Suba Manipur State League 2017 mathang December ahum dagi chathargani. Taramathoi Suba Jadonang Ningsing Football Tournament 2017 gi Sairem amadi Chingkhulung quarter final changkhre. Chahi tara taruki makha gi Vijay Marchant Trophy da sarug yagadaba sing sanaroi sing khankre loinana State Cross Country Championship pangthuk lagani sahi sigi December mangagi ayupong tere taba matamda Imphal da leba Khumalampak ta taruk suba State Cross Country Championship pangthuk lagani hai. Ngasigidamagtadi Diamond Radio na matang asida nungtigi phongliba pause singdagi lokthok jawa headlines amadi manungi pau piba matang asida loisinjari. Makhataba Diamond Radio gi thorom Diamond Radio gi number da call tobirok tana ponglingi warol phongdok na nabagi tanja pijari.